ngasi Akashvani Imphal gi Manipuri Wari Watai gi thoramda thamjariba hiram mock drill operation Abhyas haibasigi matangda ngasi Akashvani Imphal gi studio da lengsimduna lebiriba asi Indian Army gi retired Colonel Sir SK Sapam ni Sir bu haningai litana thagachari taramnok chari Sir wahodok oina Sir dagi ekhoina khangjaningi basi mock drill hairibasi karino amadi masi karigidamakta maru oi haina lauribano haibasigi matangda tentakna thambiyo mock drill haibasidi akhoina yamna simple language da Mamada bomb tare na khalase ko bomb ta batar gadi bomb du normal bomb du dagi kamaina save to gudage sok patar gadi kamaina evacuate to gudage aduga first aid kamaina pi gudage haiba adum mayam sigi kai haitara drill ama to ni rehearsal to ba haitare ko adu karigumba aeroplane dagi bomb haibase aeroplane di thada basu yai adagi kapok pasu yai barrel dagi kapok pasu yai ko aduga khunna lang pasu yai different type of place da ko aduna kaigumba adugi aeroplane na pairaktana ka kapakpa kholpa lan ga sonaba matamda sumba torpa matam sadi akhoi government na silent ka khong da na tawraga adu mayamna khangnaba habadi sigumba ma tawre habasi khangba emergency da akoina arrangement hanadagi semaga leiba habadi lebak ta ka tawthok tan na su leiba 1971 Bangladesh ki war toba Bangladesh form tawkibagi war do Bangladesh adu matamda di Pakistan orami East Pakistan orami adu Pakistan ka lan sono matam du su somna kanda su adugumba aeroplane ka pasindana kochindana torokadra haibagi precaution lawba oina adu matamda su sigumba mock drill se tawdana akoi yam pi adu matamda mami sami oina khaga khangi lebak ta tawthoga akhoi government ga akhoi state tagi ga siren ga khongpa da manung daga chinthandana ga akhoi mai tawdana leiba khotpa se tawki adumba se adu matam da su adu handaki matang sida su amu all India gi oina situations na sensitive orakpanina handaki 2025 May gi tang taret sida pung amamung taba haitare ayuki ko adu matam du da Pakistan da target camp mapan da thadagiba akhoi Indian na ka haitare missiles me thadagiba 22 April da akhoi Pahalgam haisida mi kunga taru terrorist na haki ko adu haki badugi retaliation adugi reply oina noina tawta dia khoi so chi tawni haidana adumba retaliation ma tawboina kem mapanda POK Pakistan occupied Kashmir haisida manga aduga proper Pakistan da mari aduga masilla pase mogi depth silla pase 100 kilometers la pabu yauriba azar mazud ka hina khoi gi mamangi da 1994 da aeroplane hijack ka tawraga du da thadokhiba nupa do adu leiba kem do 100 kilometers manung da changi Pakistan gi manung da ni well within the country habani ko adu da bomb thadagi yamna precise oiba target ta thadabani lateral habadi side ta hendokta ba bomb ko adu mamdu dang moina leiba target to adu dang dang thak thak thadaba adu bomb yam thadaba ko dawa taw adu da Pakistan na retaliate ka tawpa targadi akhoi gi Indian border Pakistan ga leiminariba border sida leiba adu ba mafam sing da yam sensitive oire moisu bomb thadara ko doini na adu badu sensitive oirak pa de akhoi notice ta su akhoi gi irang si hauju phatte da na ko Bangladesh ke do su phatte Myanmar do su phatte akhoi gi Manipur da su mu class am lei aduna khoi su mock drill se tawraga adumba eventuality du lakpa taragadi khoi su kamaina save tawdage habadugi practice tawbuni rehearsal tawbuni toidana bagidam mock drill haibasida sarna hojik panbikibada air hijacking natragana atop tunganba hiram kyadagi attack lakpagi chekshin tharang lokhatnabagi oina natragana madugi damakta akoina ngaklau kamaina lawgadage haibadugi prepare tawbuni haina su haibire mathang asidi akoina khangjaninge basina karigumba nuclear gi oina attack se lakpa taragadi mock drill haibasina ngasai India sida kanaba pigadra natragana kamaina tawraga khoina ngakthokpa yagadage haibadusu matek amtang haibiu nuclear oiragadi yam lugre nuclear bomb si taba taragadi seasonal ko taragadi mock drill sina yararo adugi temperature si yang wangba mo oire lot of radiation sam legre aduna akoina sum phaminga dai su adum mafam khangdana dum lusinggrani ba ko aduna nuclear gi wadi na tra sigi de mock drill sidi normal bomb na kapakpa adagi rocket launcher na kapakpa sugum sidagi kapaka dore khangdar di akoi koina trains ko we ko akoi army gi maron da ko trains ka we khoina leba manung da tawthoga sabase transformment mi anigi trains adagi mi mari gi trains kana leiba ko adumba adagi kha chawnu tawthokba yai kha chawnu su tawthoga khoi gi sidi civil area ni na army gi natam ni na chawnu even family bu channaba adu mum da tawthoga thamaga khoi si surface ground gi surface ti makha da leire ko leba manung da adu taradi any bomb du adu mafam du tarak panata di exactly tarak panata di manakta tabada di akoi kamta so oroiba manakta tabada di kamta so oroi aduna sugum gi
drill chuma tauba adagi mi ama kari ma sokpa taragadi kamaina evacuate tawdage adagi kwai ahanbada sokpa sida first aid si kamaina pigadage haibagi adumba pochai singdo first aid ta chamgadaba pochai miyam sing langjanba adu tayari tawba ade rehearsal ni da basically tayari tawra layu haibagi wadani da handa ambu khangjaningi basina hanagi mamangda India gi oina 1971 sida mock drill amasu tawkhre haibagi record ama lai aduga hojik handaki chahida oina tawriba megi taret sida pangthokiba mock drill asiga kari khetnaba laibage haibadu su thambiu hojikka khenabase mamangida tawrumbuduna ko scale si chawdaba haitare hojiti yamna sophisticated oireba hojikka leiba khulai singje aduna pinpoint munition kawi ko khoina seasonariba gun powder gumba kaima sigumba si hingalakpa adagi masingju yamkhulakpa danger se hojina heleba thainadagi aduna sigi kanu sidi khona rehearsal phajana tawbam darkar le hojina gravity se hingalakpa haitare yamkhalakpa aduga sisi akoi manipur sidi hoju irang dum leidana irang le bisida su aeroplane de thadarakta su ka haitare kanu khanare khonare haitare aduma kamna pagi border taina bom hamje singa tamga taina bom singma di sibu darkar le kadoine komdu darkar le kadya somdu darkar le kadoine yingu taraga di ko aduna sigumba si civilian atani solo kadoisi amana sopadi ko ana civilian sing sida takpi bani da mai sa adi kamai tor kangdage installation amada mai chak tari fire equipment yam nei ko adu kannabagi adugumdu kamai ni use tawdage kamai season dagadage adagi kana contact tawdage aduga in case of treatment na kai tawdage ko adu mayam du loina takpiba and tambiba drill macha handak lakjaningi basina kariguma pahalgam gi attack asi tawramdaba taragadi mock drill asi tawramoi haina lobibra natragana mock drill asi maru oibanina adumak tawgani hana su adum khanbibra pahalgam gi kano se terror strike se masi tawramdragadi aina sum khanbadadi ko requirement si leitabani na tawroidra na khanje karigino bu pahalgam gi kano sidagi reply tawboina khoina camp sing che pakistan gi lamda leibo thuwaire ba ko adu tadi pakistan su retaliate tawrkani adu retaliate tawma tamda Pakistan ga India ga lainariba border si yam sang eba ado Pakistan si su nuclear country amani khoi su ni nuclear country ni adoga moi su bhap tab jana te moi terrorist country ne mayam no world no bukhangna le rabane ado moi su tawro kadra haibudugi ado akhoi gi praja mayam si sokta na bai damakta dawbane aduga otherwise si tawrum da targadi May 7 gi mock drill se tawrum daw demand ojik sar na panbi ki beda yaw ki ba terror hariba wahai sina maram oraga India Pakistan ani sigi marakta thokriba bosi terrorism ni haina lawbada su haiman thoktre adubu hainingi badi karigumba terrorism habsi ngakthoknabo honarappa matamsida youth singsina karamba thodang lawgadage habadu tentakna thambiu youth singsina masigi terrorism si masi curve tawge habadi handange nataga wipe out tawge tadi yamna vigilant oiba ma darkar lei adugi matungda moigi thinking se wakhan si yam important oi se ko wakhan si yam important oi moisu terrorism oi posu ai ko youth singse adu oi kanda kari oi de habadugi nitty-gritty myam do khangbam darkar lei adu khangaga youth myam singchina responsible citizen moina ko India gi education se phajan lauraga achumba lambi da chappa se masi yamna important oi na thamjagi yam nungai jai sir hojik mathang da lakningi basina sir na mamangi wahangi paukhuma mada panbikiba Pakistan da India na attack tawduna missiles na tragana bomb thadaki haibagi yamasu panbikre hairiba operation makhalasi operation sindur ni haina khanje loina na operation sindur asiga mock drill pangthokiba asiga yamna hena mari leina bra haibadu su tentakna thambiu pane operation sindur se masi ki operation sigi retaliation da Pakistan na moisu retaliate tawrkani bom thadarkani haibigi damakta civil praja mayam hingse soktana damakta mock drill se moina smana plan tawrga all India gi wena mapum kodingda district koding khara hairi se ko masing thiraga adugi in connection adudi direct ni matang sida amuk lakchaningi basina agniveer siga ngasai gi Indian Army siga mari leina rapu matam sida makoida su mock drill si adumak pibra natraga makoida di mock drill si darkar ta de haina lobibra moi training taw matam da dida hek training academy da moi gi center da changbase sidai dum moi dum training tawrani si myam se moi masagi moi syllabus ta dum yausar adi fire fighting kamai tawni mi evacuate kamai tawni adagi bomb tara da di kamai na kai tawda ge loi yaurabani si training da dum yaure si makha tarakpa sidi Indian Army da piba training makhal singda terrorism bu karam nangak thokadage haibasigi matangda hana isana service ta leringai matamda thengnakhiba training gumba gi matangda su kitang ka khaibi Indian Army gi di akoina all the time adum training taw leyeba ko from time to time training adum tawdun lei akoi gi army da chang na recruit tawriba moi se tha 13 gi training taw si du si myam se loi yaure training syllabus tu da ko aduga aduda natana amuk mana mai magi unit ta ayudi battalion da chalakpa matamda chala matung da su adum exercise adum taw leyeba si adum exercise taw lei training adum taw lei field area da phamdana akoi gi chingda LC da line of control da ga phamdana leiba singje defense da ga leiba myam se si su adum adugi from time to time gather ka taw training ka taw training asi de army da adum taw leiba ni da throughout the time
time training is there always adum tawdan lay training aduna sigi matang sidi training di watre army gi de makha tarakpada khoina khangjaningi basina manipur da tanatana india haiba seisida lairiba ncc ki cadets mayam sing sisu youth ta chinga kadawri bane aduna ncc ki cadet amo oina akhoina karigumba war ama la e hairagadi karam thaudang loba yabage haibada su thambiu ncc chahi ahum senior division ki ko ncc cadet sing moina si certificate paiba matamda mosu chahi ahum training tawrobani ko 52 parades layeba moigi chahi amada aduna moina chahi ahum da tamisi yam phajana tamme tambagi di ko haibadi section drill kana ko ya army gi leise sisu tamme nungmi ka pusu kamai tawtage tamme and various ko lan gumba tholko matamda ncc cadet action china kari role lobu yage behind the war theater havni war dona sumna kanda fight tawrani adum the ncc cadets na makhar to sumna kanda ke tawya even security and everything ngak pa khot pa ka loin tawya adugi mathakta kari gumba mo troops una darkar lawre enkhala ja ncc cadets ni direct lobu ya ba civilian nupa macha man lobu bodi ncc gi hana ma chahi ahum training tawkro do adu lobu di ma de training yaw ni ma di khanga bane command and control discipline loin khanga bane ma aduna ncc cadets di direct adum lobu ya adum crisis la pata concept su adugi concept da raise tawbani jola neruna 1948 nccf se ko moise reserve force amani haina admaina thamgi mamangda ado hojiti population je india su yam yame ko aduna koi ncc ex cadet ma'am ni je lone absorb to ngamdre ngasai gi 62 gi china ga khanaba adu matam to di ncc cadets ka ji yam season gi ba aduna ncc cadets is the well trained citizen youth ngata ne thamjagi school colleges kumba sida di angang si lairik ta power na haiba su thengnai aduga mokoi si lan gi matang do oiragadi akiba na yomaga lakpa ngakta ni aduna school colleges mayam sida karigumba mock drill haiba potsi chahi khudingi natragana course amoina habadadi akaiba legadra natragana masina hena khudong chagani amadi society da lakadoriba thengnagadoriba awaba mayam dagi su ngakthokpa yabagi chances wangani hana lubibra masida wafama matang thambiu masidi school college su dum se panic oibagi di kasu leite ko masi kaimba in case anything tawtra gadi school su mai chakpa yawidana ko adumada mogi phai kumelem ta di aduduna kamaina kangada takpibad mi yam phai sisa aduga place la khoi gi border area leiba never fatawa ha ko never country se enemy oiba college school da su compulsory oina IT subject oina hakadamne khanjai ko mock drill ko moi tamnabagi aduga sida panic oina bagi di ka leite aduga khoi manipur rom da su angang king da dum tambi bada su kaide sise yam luba posnate tamban ba habada kanada ba leite aduga panic oidaba adi by chance si tawtar gadi si tawdoini ko habado adu tum tapi be wadani ko adum tapi be ya ka su kadi en khanjai en khanbada because sigi drill si da various kano da yauri ba bunker man ga da lor ba da nati yauri se ko kai so ma da mainly the first aid and the event of sini ko adu kana da kai report taw da ge kana da phone taw ni kai di adu ma silent kong tar gadi mai muthat ka dara muthal oidra ai badi airplane me am ta paisal e bom tha da dore hai ta di mai loi muthat ba dumba some discipline do adu ma am anga da sum tapi bani ka su kai da ran khale di yam nungai je oza mathang da khoina amuk lak chani ba sina handaki chahi sida tawkhriba faidagi chawba mock drill asina maram oiraga india sida national emergency lakpagi chance lei haina lobibra haibadu su thambi ai mota di ko ngasai gi 7th May sida 9 target sida KM sida strike tawra matungda country acho acho mayam singse ina India gi standard lei he ko terrorist mayam singse eliminate tawnaba action number lokhot pani haidana lei America na su India gi support lei Russia su support lei adagi even China na su adum haidi bangone terrorist akoi support tawro hai Israel su yauri seida atina tumi lei moina ma he ar ko dinate akoi support tawri hai ta su adum tumi lei kem haidi ba haidi kadobagi bom thadari no na karam ta hairti haijabne except Pakistan kadoi thadari no condemn tawi haibasi amta hairti ba aduna di problem se escalate tawnabagi di chance to lei tabarana khali kai no bu Pakistan se hoje economically and from all aspect we going lei lan sona ba se paisa yam changi poche yam changi sustain tawnaba economic ani fight tawnngani haibagi adumbagi yamna lei ba ko integrity yam lei do Pakistan da du capability du to lei te ba aduna escalate tawkani haibasi di ai hadate ba mathang asina India Pakistan yana kiba Indus Water Treaty asiga mock drill asiga China ina ba khara su adum phawri sigi matang sida di ozana kari wafam thambiningi asina mock drill asina atopa mani ko Indus river ki water se Punjab tagi river manga Punjab habadi land of 5 rivers habani Punjab tagi river manga sine Indus ne mo chigam jala Pakistan da ta heba ko adu water treaty se ko share tamina si komina si habani adu India ki policy di yam clear hoeba ko akoi di mingon da su tawjaroi akoi da su tawbirakanu ai gi di imanaba friend am da leite adu punna friend ni hoi kana ta da haujaroi habani adu hauropa taraga di akoi adu gi hauropagi thabak tawgani habani aduna ising thingjalli khojalli to si pelgam gi matung da ne mamang dam ta na te ba aduna India tawri si di justified hojik akoina thengnawa matamda India gi manung sida tanatana India gi mapanda chadiba flights fing sisu cancellation tawbogumba adegi tungan ba
mawongda flight delay tawba natragana destination hongaga paikibagumba se adumak thengnare Pahalgam attacks gi matungda sigi matang sidadi air hijacking siga mari leinana haipetang panbiu aina ngasai mamangda 1994 da aircraft ma hijack torgam azar masur haibisi nupase masi kandahar da pugi haibato adudi mockdrill ka mari leinama nateba ko ay adu nupa du adugi terrorist head to hojiki camp manung du da 100 km inside ta leiba hojiki mafam sina na Mazkar Suban camp haibis da leiba mase adu camp tu thuga gi adu nupa du admai to dana hijack tor pugi ban pa dunia na khangnaba mayam da haijaba wani ba ko aduga flight mayam gi kano tawrise air space sana leiba ko paiba se magi mafam du gi country du gi mathak to paiba yaba yadaba haina ko adu hana di yanaram bani hojiti conflict to lerabani na adu yadre dana adu na thaira chatnaba gumba adu to cancel to ko in chata di kar delay to ko adu ne ka sunate basically Pakistan ga koi India ga leino ta Pakistan gi mathak gi air space to lobidra ga lore matam amada Japan land da bom thadarakba haina Manipur gi ahalon sing na su adumak tambi matam du da land gi damakta bom thadarakadawre haina kinabagi damakta yum khudingmakta ahalon sing sina kom tawraga lotnabagi adugi wari mayam ama tare khushu aduna sigi matang sidadi Manipur sida karigumba war gi situation lakpa taragadi kom tawthoaga lotpasina khwaidagi secure oiba oigani hana khanbibra natragana atopa mechanism kari lokhatpa yabage haibadu su tambi karigumba war thopa taradi ko adu war thopa gi chance de khoi suna kandari yamna slim oyo ko war oina country amga thoknaba haibasidi India ga thokna taradi India ga Bangladesh ka ko natraga India ga Myanmar ka thonaba sumaina natraga di 20 leite ba aduna adugi chances to di yamna wali adubu karigumba tholpa taradi ngasai gi koi thaina koi ga poktinga gi mawangi wari ndena ko second world war gi wari to allaman to gi do adudi bomb tarpa taradi nuclear bomb nataba chemical bomb su nataba biological bomb su nataba ahum sin nataba tarpa taragadi normal conventional bomb ko kan bawda gi pokhaira ga to bomb sing che sumba tarpa taragadi leba man ga tawthok ga to se sina khai the best way loshilek pasidi India lengak asi safeguard tongnabagi damak amadi integrity amasung territorial boundary kaidanaba honabada general public na India gi mareicha ama oina kari karamba thodang lawba yabage habadu thambi India da rebus citizen singchina ko masi aigi leibak ni haibagi wakhan se thamoi de gi pokpa si darkar leba every individual masi aigi hoigi India ni haibase America da leibse ngasai gi red Indian duna indigenous hoy adu pen de gi khalapa UK de khalapa France de khalapa Portugal khar yawba mayam de gi ismail laga leib sing gi bane but America haipom matam da di anything to do with America gi dongta ha ga di mo hi yamtina strongly united oy anything that yamthi strongly united oy admai to dana akhoi gi su India gi ni hai tar de akhoi myam se loina ma punjal laga he ta strongly Indian saiba feeling se thamoi de gi tholpo da kale adu thola kan da ngasai gi nationalist haiba term se ai gi leba ki damakta khanba mi ama nationalist haiba suma feeling se masi leiba da kare ba every Indian da adu leitar ga di ngasai gi integrity se adu leine imalebak nushiba hariba wakhalon si chendaba minadi kashu oiba ngamoi habadune ozana thambiribase yam nungaiji oja ngasigi mockdrill operation Abhyas habasigi matangda ojana marik chumba wafam kaya thambirambagi damakta amuka hana thagat pafungdukcheri ngasigi damakta di matang asida akhoi mock drill operation Abhyas hariba hiramasigi matangda Indian Army ki retired colonel Sir Shantikumar Sapam ga unachaduna wari watai sabagi tangkakasi loisinjanabagi pungja adu yaurakle ozabu haringai letana thagatcheri amadi ozagi chilaba matamdagi atemba pungja khara kaithokpiduna akhoi Akashvani Imphal gi studio da lengbirakpagi damakta su haningai letana thagat pafungdukcheri thagatsari